ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯗꯤ ꯋꯥꯔꯤ ꯑꯃꯈꯛ ꯃꯌꯥꯝꯗ ꯑꯃꯨꯛ ꯁꯦꯌꯔ ꯇꯧꯖꯒꯦ ꯋꯥꯔꯤ ꯑꯁꯤ ꯇꯁꯦꯡꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅꯁꯨ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯨ ꯆꯨꯡꯕ ꯍꯥꯏꯕ ꯋꯥꯔꯤ ꯑꯗꯨ ꯑꯣꯏꯔꯒꯅꯤ ꯅꯨꯃꯤꯠ ꯑꯗꯣ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯁꯤꯡ ꯑꯁꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯊꯥ ꯑꯅꯤ ꯀꯥꯟꯅꯔꯒ ꯑꯣꯏꯔꯕꯁꯨ ꯍꯦꯛ ꯄꯨꯜꯂꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯅꯔꯒ ꯆꯔꯥ ꯑꯃꯇ ꯑꯣꯏꯔꯁꯨ ꯍꯔꯥꯎ ꯆꯥꯃꯤꯟꯅꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯑꯗꯨꯃꯛ ꯂꯩꯔꯛꯏ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯃꯇꯝ ꯑꯗꯣ ꯏꯪꯂꯕ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯊꯥ ꯍꯧꯔꯛꯄ ꯇꯥꯏꯃꯤꯡ ꯁ꯭ꯋꯥꯏꯗꯅꯤ ꯀꯥꯂꯦꯟ ꯂꯣꯏꯔꯛꯄ ꯅꯣꯡꯖꯨ ꯊꯥ ꯃꯇꯝ ꯂꯣꯏꯈꯤꯕ ꯏꯪꯕ ꯈꯔ ꯍꯧꯔꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯋꯥꯏꯗꯅꯤ ꯃꯇꯝ ꯑꯁꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯩꯈꯣꯏ 10ꯃꯨꯛꯁꯦ ꯄꯨꯜꯂꯦ ꯑꯩꯈꯣꯏ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯁꯤꯡ ꯑꯁꯤ ꯄꯨꯜꯂꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯑꯗ ꯅꯨꯄꯥ ꯍꯥꯏꯔꯦꯗꯅ ꯅꯨꯄꯥꯁꯤꯡꯗꯤ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ 9 ꯇꯥꯔꯦ ꯄꯨꯡ 10 ꯇꯥꯔꯁꯨ ꯉꯜꯂꯤꯗ ꯄꯨꯡ 10 ꯇꯥꯗꯃꯛ ꯉꯥꯏꯔꯤ ꯉꯜꯂꯤꯗ ꯄꯨꯡ 11 ꯈꯛ ꯇꯥꯗ ꯉꯥꯏꯔꯤ ꯍꯥꯏꯕꯒꯤ ꯍꯩꯅꯕꯤꯁꯦ ꯅꯨꯄꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯩꯔꯛꯏ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯊꯦꯡꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯉꯟꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯋꯦ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯑꯗꯣ ꯅꯤꯁꯥ ꯄꯁꯥ ꯆꯥꯕ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯀꯅꯥꯝꯇ ꯌꯥꯎꯗꯦ ꯌꯨ ꯊꯛꯄ ꯈꯣꯠꯄꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯐꯅ ꯊꯛꯅꯤꯡꯕ ꯂꯩꯔꯒꯁꯨ ꯏꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯔꯦꯁꯄꯦꯛ ꯊꯝꯕ ꯑꯣꯏꯅ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯑꯗꯨ ꯆꯥꯕꯒꯤ ꯍꯩꯅꯕꯤ ꯑꯩꯈꯣꯏ ꯂꯩꯇꯦ ꯑꯗꯨꯅ ꯀꯝꯗꯧꯒꯦ ꯍꯥꯏ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10:30 ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯒꯤ ꯀꯣꯐꯤ ꯁꯣꯞ ꯑꯃꯗ ꯍꯥꯏꯒꯠꯂꯨꯔꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯀꯥꯏꯅꯔꯁꯤ ꯃꯇꯝꯁꯨ ꯊꯦꯡꯂꯛꯂꯕꯅꯤꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯂꯝꯕꯤ ꯄꯨꯟꯕ ꯂꯩꯀꯥꯏ ꯄꯨꯟꯕ ꯏꯃꯥꯟꯅꯕꯁꯤꯡ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯅꯤ ꯇꯣꯡꯅ ꯍꯜꯂꯛꯏ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯒ ꯂꯩꯀꯥꯏ ꯄꯨꯟꯕ ꯑꯩꯈꯣꯏ ꯑꯅꯤ ꯑꯃ ꯒꯥꯔꯤ ꯑꯃ ꯇꯣꯡꯉꯦ ꯑꯩꯅꯁꯨ ꯍꯥꯏ ꯑꯊꯟꯗꯅ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯆꯠꯄ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩꯁꯨ ꯌꯥꯎꯔꯒꯦ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯅꯪ ꯊꯥꯗꯔꯝꯃꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯦ ꯌꯨꯝꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯩ ꯒꯥꯔꯤ ꯑꯦꯛꯇꯤꯚꯥꯗ ꯏꯊꯟꯗ ꯊꯧꯔꯛꯑꯦ ꯏꯃꯥꯟꯅꯕ ꯑꯅꯤꯁꯤꯅ ꯒꯥꯔꯤ ꯑꯃ ꯇꯣꯡꯉꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯦ ꯊꯤꯟꯕ ꯂꯥꯛꯑꯦ ꯂꯝꯗꯨꯗꯤ ꯑꯩ ꯄꯟꯖꯔꯔꯣꯏꯒꯦ ꯂꯝ ꯑꯁꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯝꯅꯁꯨ ꯂꯝꯁꯦ ꯍꯦꯛ ꯍꯥꯏꯕꯗ ꯈꯪꯕ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯆꯠꯅꯕꯤꯗ ꯍꯥꯏꯅꯕ ꯂꯩ ꯂꯝꯂꯣꯡ 3 ꯐꯥꯡꯕꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯖꯒꯥꯅꯤ ꯍꯦꯛ ꯇꯝꯅꯒꯜꯂꯤ ꯇꯝꯅꯗ꯭ꯔꯃꯛꯁꯨ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯏꯁꯥꯗ ꯀꯩꯅꯣꯝꯃ ꯍꯩꯅꯗꯕ ꯑꯩꯈꯣꯏ ꯏꯁꯥꯗ ꯀꯩꯅꯣꯝ ꯐꯥꯎꯏ ꯍꯥꯏꯕꯒꯤ ꯑꯗꯨꯝ ꯍꯩꯅꯕꯤ ꯂꯩ ꯑꯦꯛꯁꯤꯗꯦꯟꯗ ꯊꯣꯛꯑꯁꯨ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯑꯦꯛꯁꯤꯗꯦꯟꯒꯨꯝꯕ ꯊꯣꯛꯀꯜꯂꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯏꯁꯥꯗ ꯍꯩꯅꯗꯕ ꯐꯥꯎꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩꯅ ꯁꯨꯝ ꯊꯤꯖꯤꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯕꯨꯠ ꯍꯥꯏꯒꯗ꯭ꯔꯥ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯇꯥꯏꯞꯇ ꯆꯨꯝꯅ ꯆꯠꯇꯦ ꯍꯥꯏ ꯃꯈꯣꯏꯁꯤ ꯃꯈꯣꯏꯅ ꯆꯠꯄꯒꯤ ꯃꯑꯣꯡꯁꯤ ꯃꯈꯣꯡꯁꯤ ꯂꯩꯕꯥꯛ ꯇꯥꯗꯦ ꯑꯩꯈꯣꯏꯅ ꯄꯥꯏꯕꯒꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯁꯟꯁꯦ ꯆꯦꯟꯖ ꯇꯧꯔꯒ ꯆꯠꯂꯤ ꯍꯥꯏꯅ ꯍꯥꯏꯅꯩ ꯃꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯎꯝꯗꯣ ꯐꯪꯕ ꯃꯇꯝꯗ ꯑꯩꯈꯣই ꯏꯁꯥꯗ ꯇꯨ ꯆꯨꯡꯕ ꯏꯁꯥꯗ ꯍꯩꯅꯗꯕ ꯑꯗꯒꯤ ꯂꯥꯏꯕꯛ ꯊꯤꯗꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯇꯨꯁꯟꯕ ꯑꯗꯨꯃꯛ ꯊꯣꯛꯇꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯣ ꯏꯪꯕꯅꯦ ꯄꯨꯡꯅꯒ ꯊꯦꯡꯖꯜꯂꯛꯄꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯊꯧꯔ ꯂꯥꯛꯏ ꯏꯃꯥꯟꯅꯕꯁꯦ ꯊꯥꯗꯔꯝꯃꯦ ꯑꯗꯨꯒ ꯏꯃꯥꯟꯅꯕꯒ ꯑꯩꯒꯁꯦ ꯒꯥꯔꯤ ꯑꯃꯃꯝ ꯇꯣꯡꯂꯒ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯇꯥꯟꯅ ꯍꯥꯏꯒꯠꯂꯛꯑꯦ ꯃꯇꯝ ꯃꯗꯨꯗ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯖꯒꯥ ꯑꯁꯤ ꯌꯧꯁꯜꯂꯛꯑꯦ ꯃꯗꯨꯗ ꯉꯁꯥꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯁꯦ ꯃꯥꯒꯤ ꯑꯦꯛꯇꯤꯚꯥ ꯋꯥꯏꯠ ꯃꯆꯨ ꯑꯃ ꯊꯧꯏ ꯑꯗꯨꯗ ꯑꯩꯁꯨ ꯃꯥꯅ ꯈꯤꯇꯪ ꯍꯥꯟꯅ ꯊꯧꯒꯠꯂꯒ ꯑꯩꯅ ꯃꯅꯤꯡꯗ ꯊꯧꯔ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯗ ꯑꯩꯅ ꯎꯕꯗ ꯂꯩꯀꯥꯏ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯇ꯭ꯔꯤꯠ ꯂꯦꯝ ꯊꯥꯟꯕ ꯌꯥꯝ ꯀꯟꯅ ꯃꯝꯕ ꯂꯩꯀꯥꯏ ꯅꯠꯇꯦ ꯑꯗꯨꯒ
ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯄꯨꯟꯕꯗ ꯊꯥꯡꯖꯒꯤ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯁꯦꯇꯔꯗꯦ ꯅꯥꯏꯠ ꯃꯁꯤꯗ ꯄꯨꯟꯒꯜꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯊꯦꯡꯂꯒꯁꯨ ꯍꯌꯦꯡꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯁꯟꯗꯦ ꯑꯣꯏꯕꯅꯤꯅ ꯁꯨꯇꯤ ꯑꯣꯏꯕꯅꯤꯅ ꯊꯦꯡꯅ ꯍꯧꯒꯠꯂꯁꯨ ꯌꯥꯅꯤ ꯍꯥꯏꯗꯅ ꯑꯌꯥꯝꯕꯅ ꯊꯥꯡꯖꯒꯤ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏ ꯄꯨꯜꯂꯤ ꯃꯗꯨꯗ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯁꯤꯡꯁꯨ ꯊꯥꯡꯖꯒꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯅꯤꯅ ꯊꯣꯡꯁꯨ ꯑꯗꯨꯝ ꯍꯥꯡꯅꯩ ꯂꯩꯀꯥꯏꯗꯨꯗ ꯃꯤꯁꯤꯡꯁꯨ ꯈꯔ ꯃꯆꯤꯗ ꯐꯝꯂꯒ ꯋꯥꯔꯤ ꯇꯧꯕ ꯗꯨꯀꯥꯟꯗ ꯄꯥꯟ ꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯅ ꯋꯥ ꯆꯥꯕ ꯑꯗꯒꯤ ꯆꯨꯔꯨꯞ ꯊꯛꯄꯁꯤꯡ ꯅꯥꯀꯟ ꯑꯗꯨꯝ ꯂꯩꯅꯩ ꯑꯗ ꯏꯃꯥꯟꯅꯕꯅ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯊꯧꯒꯠ ꯃꯇꯝꯁꯤꯗ ꯑꯩꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯇꯨ ꯆꯨꯡꯈꯤ ꯋꯥꯔꯤꯁꯤ ꯂꯤꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯃ ꯃꯉꯣꯟꯗ ꯅꯞꯄꯒꯤ ꯇꯥꯏꯞ ꯇꯧꯋꯦ ꯌꯦꯡꯕꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏ ꯅꯞꯄꯒꯤ ꯁꯥꯏꯅ ꯀꯣꯟꯕꯒꯤ ꯇꯥꯏꯞ ꯇꯧꯋꯦ ꯑꯗ ꯑꯩꯅ ꯍꯥꯏ ꯏꯃꯥꯟꯅꯕ ꯃꯃꯤꯡꯁꯦ ꯀꯧꯔꯦꯀꯣ ꯏꯃꯥꯟꯅꯕ ꯃꯃꯤꯡꯗꯨꯗꯤ ꯄꯟꯖꯔꯔꯣꯏꯒꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯃꯥꯟꯅꯕ ꯃꯃꯤꯡꯁꯦ ꯇꯣꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯩꯅ ꯀꯧꯔꯦ ꯇꯣꯝꯕ ꯍꯣꯔꯣꯡꯅ ꯇꯦꯠ ꯈꯣꯡꯉꯤ ꯑꯗꯣ ꯃꯥꯁꯨ ꯃꯉꯣꯟꯗꯁꯨ ꯐꯥꯎ ꯃꯥꯜꯂꯦ ꯑꯗꯣ ꯃꯥꯁꯤ ꯒꯥꯔꯤꯁꯦ ꯊꯧꯒꯠꯈ꯭ꯔꯒ ꯍꯥꯏꯗꯤ ꯒꯥꯔꯤꯁꯦ ꯁ꯭ꯄꯤꯠꯁꯦ ꯇꯞꯅ ꯊꯧꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯠ ꯑꯃ ꯊꯧꯔꯕꯗꯤ ꯃꯥꯁꯤ ꯒꯥꯔꯤꯁꯦ ꯉꯪꯈꯠꯂ ꯃꯥꯁꯦ ꯒꯥꯔꯤ ꯇꯧꯔ ꯃꯔꯣ ꯑꯣꯜꯂꯒ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯟ ꯃꯆꯥ ꯇꯥꯁꯟꯈ꯭ꯔꯦ ꯃꯥꯁꯦ ꯑꯗꯒꯤ ꯃꯤ ꯃꯌꯥꯝꯁꯤꯡꯁꯦ ꯒꯥꯔꯤ ꯈꯥꯝꯃꯦ ꯑꯁ ꯀꯩꯗꯧꯔꯖꯥꯠꯅꯣ ꯏꯃꯥꯟꯅꯕꯁꯨ ꯈꯟꯅꯩ ꯆꯦꯟꯖꯜꯂꯛꯏꯁꯨ ꯑꯗꯩ ꯑꯗꯨꯋꯥꯏ ꯂꯩꯔꯝꯕ ꯉꯁꯥꯏ ꯀ꯭ꯋꯥ ꯆꯥꯔꯝꯕ ꯂꯩꯔꯝꯕꯁꯤꯡꯗꯨ ꯄꯨꯂꯞ ꯆꯦꯟꯖꯜꯂꯦ ꯑꯗꯨ ꯏꯃꯥꯟꯅꯕꯁꯦ ꯈꯣꯡꯕꯥꯟ ꯇꯥꯔ ꯃꯥꯁꯦ ꯑꯁ ꯉꯥꯛꯇꯪ ꯒ꯭ꯌꯥꯟ ꯃꯥꯡꯉꯦ ꯃꯥꯁꯦ ꯏꯃꯥꯟꯅꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯥ ꯃꯎ ꯐꯕ ꯏꯃꯥꯟꯅꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯇ ꯅꯤꯁꯥ ꯄꯁꯥ ꯁꯤꯖꯤꯟꯅꯗꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯥ ꯐꯕ ꯏꯃꯥꯟꯅꯕꯅꯦꯕ ꯑꯗꯨꯅ ꯏꯃꯥꯟꯅꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯥ ꯃꯎ ꯐꯕ ꯏꯃꯥꯟꯅꯕꯗꯨꯅ ꯑꯩꯅ ꯊꯧ ꯃꯥꯔꯣ ꯑꯣꯜꯂꯒ ꯗ꯭ꯔꯦꯟ ꯇꯥꯁꯟꯈꯤꯕꯁꯦ ꯑꯩꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯦ ꯑꯗꯨ ꯂꯣꯏꯅ ꯆꯦꯟꯊꯣꯔꯛꯑꯦ ꯑꯗꯩ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯊꯤꯜꯂꯝꯕ ꯏꯃꯥꯟꯅꯕꯁꯤ ꯀꯧꯊꯣꯛꯑꯦ ꯐꯣꯟ ꯇꯧꯔꯒ ꯑꯦꯁ ꯚꯥꯏ ꯊꯣꯛꯂꯛꯑꯣ ꯁꯨꯃꯥꯏꯅ ꯇꯧꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯗ ꯁꯤꯗ ꯗ꯭ꯔꯦꯟ ꯇꯥꯁꯜꯂꯦ ꯈꯣꯠꯂꯦ ꯊꯣꯛꯂꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯗꯅ ꯃꯣꯏ ꯃꯃꯥꯒ ꯇꯧꯔꯒ ꯃꯈꯣꯏꯁꯨ ꯂꯥꯇꯦꯟꯒ ꯄꯥꯏꯗꯅ ꯈꯣꯠꯇꯅ ꯊꯣꯛꯂꯛꯑꯦ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯒꯤ ꯍꯦꯛ ꯖꯒꯥꯁꯤꯗ ꯇꯧꯔꯤꯕ ꯏꯃꯥꯅ ꯇꯨꯁꯜꯂꯤꯕꯁꯤ ꯍꯦꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯒꯥꯔꯤꯁꯦ ꯆꯤꯡꯉꯗ ꯇꯧꯔ ꯃꯔꯣ ꯑꯣꯟꯈꯤꯕꯅꯤ ꯇꯧꯔꯤꯁꯦ ꯑꯗ ꯃꯤ ꯃꯌꯥꯝ ꯆꯦꯟꯖꯜꯂꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄꯁꯤꯅ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯑꯩꯒ ꯏꯃꯥꯟꯅꯕꯗꯨ ꯈꯛꯇꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯣꯏ ꯀꯩ ꯅꯥꯄꯛꯄꯁꯦ ꯎꯕ ꯑꯣꯏꯅ ꯈꯟꯕ ꯑꯗꯨ ꯉꯁꯥꯏ ꯂꯩꯔꯝꯃꯤꯁꯤꯡꯁꯤꯅ ꯑꯃꯨꯛ ꯇꯣꯔꯆ ꯂꯥꯏꯠ ꯊꯥꯜꯂꯒ ꯃꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯀꯁꯦ ꯊꯥꯜꯂꯒ ꯉꯁꯥꯏ ꯈꯣꯡꯕꯥꯟ ꯅꯥꯀꯟꯁꯦ ꯊꯤꯌꯦ ꯏꯃꯥꯟꯅꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗꯣ ꯆꯤꯡꯈꯠꯂꯦ ꯃꯥꯁꯨ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯉꯦ ꯃꯥꯁꯦ ꯊꯕꯦꯠ ꯍꯣꯜꯂꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯦ ꯍꯪꯅꯔꯦ ꯑꯗꯒꯤ ꯑꯩꯅ ꯅꯥꯀꯟꯗ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯑꯃꯨꯛ ꯇꯣꯔꯆ ꯂꯥꯏꯠꯀ ꯊꯥꯟꯗꯨꯅ ꯐ꯭ꯂꯥꯁ ꯂꯥꯏꯠꯀ ꯊꯥꯟ ꯅꯥꯀꯟꯗ ꯑꯃꯨꯛ ꯌꯦꯡꯉꯦ ꯑꯩꯅ ꯍꯪꯉꯦ ꯏꯌꯥꯝꯕꯁꯤꯡ ꯀꯩꯅꯣ ꯊꯤꯕꯤꯔꯤꯕꯗꯨꯕꯨ ꯏꯃꯥꯟꯅꯕꯁꯤ ꯂꯩꯔꯦ ꯑꯗ ꯏꯃꯥꯟꯅꯕ ꯈꯛ ꯇꯣꯡꯕꯅꯦ ꯑꯦꯛꯇꯤꯚꯥꯁꯤꯗ ꯑꯩꯅ ꯃꯇꯨꯡꯗ ꯏꯟꯅꯖꯔꯛꯄꯅꯤ ꯀꯩ ꯇꯥꯈ꯭ꯔꯒꯦ ꯈꯣꯡꯕꯥꯟꯁꯤꯗ ꯍꯪꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯔꯛꯀꯦꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯤꯂꯤꯡ ꯐꯦꯛꯇꯔ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯨꯝꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯄ ꯍꯥꯏꯁꯦ ꯉꯁꯥꯏ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯑꯉꯥꯡ ꯃꯆꯥꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯁꯤꯅꯤ ꯃꯥ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯇꯣꯡꯉꯛꯇ꯭ꯔꯦ ꯑꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯊꯤꯔꯤꯅꯤ ꯁꯤꯅꯤ ꯑꯁ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯍꯛꯆꯥꯡꯁꯦ ꯅꯤꯛꯄ ꯍꯧꯔꯦꯕ ꯍꯧꯖꯤꯛ ꯇꯨ ꯆꯨꯡꯉꯤꯗꯣ ꯃꯌꯥꯝ ꯑꯩꯅ ꯋꯥꯔꯤ ꯂꯤꯕꯗꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯁꯤꯗ ꯑꯩꯈꯣꯏ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯒꯗꯧꯏ ꯍꯧꯖꯤꯛ ꯑꯩꯅ ꯋꯥꯔꯤ ꯂꯤꯔꯤꯁꯦ ꯑꯩ ꯀꯥꯗꯅꯤ ꯑꯩ ꯀꯥꯗ ꯂꯤꯅ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯎꯔꯤꯕ ꯁꯛꯇꯝꯁꯦ ꯍꯦꯛꯇ ꯃꯥꯡꯗ ꯎꯔꯤꯅꯤ ꯍꯧꯖꯤꯛ ꯃꯤꯠꯇ ꯁꯛꯁꯪ ꯎꯔꯒꯅꯦ ꯋꯥꯔꯤ ꯂꯤꯁꯦꯅ ꯑꯗ ꯏꯃꯥꯟꯅꯕꯁꯤ ꯃꯥꯁꯦ ꯍꯥꯏꯐꯦꯠꯇ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯒ ꯃꯥꯏ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯣꯜꯂꯛꯑꯒ ꯐꯨꯔꯤꯁꯦ ꯆꯤꯡꯕꯅꯦ ꯁꯤꯅꯦꯕ ꯆꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯠꯔꯣꯝꯗ ꯆꯤꯡꯕ ꯃꯍꯨꯠꯇ ꯑꯣꯏꯔꯣꯝꯗ ꯆꯤꯡꯕꯅꯦ ꯁꯤꯅꯦ ꯆꯤꯡꯕ ꯃꯥꯏ ꯒꯥꯔꯤꯁꯦ ꯍꯦꯛꯇ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯁ꯭ꯄꯤꯠꯁꯦ ꯉꯟꯈꯠꯈꯤꯕꯅꯤ ꯁꯤꯅꯤ ꯃꯥꯏꯁꯦ ꯃꯥ ꯅꯣꯡꯃꯇ ꯑꯗꯨꯃꯥꯏꯅ ꯁ꯭ꯄꯤꯠ ꯉꯟꯈꯠꯄ ꯍꯥꯏꯗꯤ ꯒꯥꯔꯤꯁꯦ ꯁ꯭ꯄꯤꯠ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯗꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯃꯔꯣ ꯑꯣꯜꯂ ꯃꯥꯁꯦ ꯀꯅꯥꯒꯨꯝꯕ ꯆꯤꯡꯉꯒ ꯃꯥꯁꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯥꯁꯟꯕꯅꯦ ꯗ꯭ꯔꯦꯟꯁꯤꯗ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯕ ꯂꯩꯀꯥꯏ ꯑꯣꯏꯕ ꯖꯒꯥꯅꯤ ꯃꯌꯥꯝꯅ ꯆꯠꯄꯗ ꯀꯤꯅꯕ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯖꯜꯂꯦ ꯌꯥꯝꯅ ꯀꯤꯕ ꯑꯗꯨꯒꯤ ꯂꯩꯀꯥꯏꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯤ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯈꯤꯕ ꯑꯗꯒꯤ ꯅꯨꯄꯥ ꯈꯪꯗꯦ ꯅꯨꯄꯤ ꯈꯪꯗꯦ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯈꯤꯕ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕ ꯂꯩꯀꯥꯏꯅꯦꯕ ꯑꯩꯅ ꯈꯪꯕꯗ ꯏꯃꯥꯟꯅꯕ ꯉꯁꯥꯏ ꯊꯤꯜꯂꯝꯕ ꯏꯃꯥꯟꯅꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯛꯄꯗ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯈꯤꯕꯁꯦ ꯃꯤ 5ꯃꯨꯛ ꯁꯨꯔꯦ ꯃꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯑꯗꯩ ꯃꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯌꯨꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟ ꯂꯩꯕ ꯉꯝꯗꯕ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯀꯣ ꯕꯥꯃꯣꯟꯅꯕ ꯍꯦꯛ ꯂꯩꯔꯕ ꯍꯦꯛꯇ ꯇꯝꯅꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯌꯨꯝꯅꯤ ꯃꯌꯥꯝ ꯑꯩꯅ ꯅꯣꯡꯃ ꯐꯣꯇꯣ ꯑꯃ ꯊꯥꯖꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯐꯣꯟꯁꯤꯗ ꯐꯣꯇꯣꯗꯤ ꯌꯥꯎꯗ꯭ꯔꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯃꯌꯥꯝꯗꯀꯣ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯄ ꯇꯥꯔꯒꯗꯤ ꯏꯃꯥꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯌꯥꯝꯕ ꯏꯃꯥ ꯇꯧꯅꯤ ꯑꯩꯈꯣꯏꯅꯀꯣ ꯏꯃꯥꯗ ꯑꯩꯈꯣꯏꯅ ꯃꯅꯝ ꯅꯝꯍꯟꯕ ꯀꯣ ꯑꯩꯈꯣꯏꯅ ꯃꯩꯈꯦꯠ ꯑꯃ ꯄꯥꯏꯕ
ꯂꯥꯏꯛ ꯇꯔꯥ ꯑꯃ ꯄꯥꯏꯕ ꯀꯣ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯁꯤ ꯊꯥꯖꯗꯕ ꯇꯧꯕꯤꯒꯅꯨꯀꯣ ꯑꯗꯣ ꯏꯃꯥꯟꯅꯕꯗꯣ ꯉꯁꯥꯏ ꯃꯥꯁꯦ ꯃꯤ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯣꯏꯕꯒ ꯑꯗꯒꯤ ꯃꯥꯅ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯦꯡ ꯂꯩꯕ ꯍꯥꯏꯅꯩꯀꯣ ꯃꯥꯁꯦ ꯍꯤꯡꯒꯣꯅ ꯇꯝꯈꯤꯕꯒ ꯃꯥꯁꯦ ꯍꯤꯡꯍꯧꯕꯅꯤ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯔꯝꯃꯦ ꯈꯜꯂꯣ ꯑꯩ ꯏꯊꯟꯇ ꯆꯠꯂꯦ ꯈꯜꯂꯣ ꯃꯤꯁꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯈꯜꯂꯣ ꯑꯩ ꯑꯗꯨꯝ ꯁꯤꯅꯦꯕ ꯃꯗꯨ ꯍꯤꯡꯕꯒꯤ ꯆꯥꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯃꯦ ꯍꯥꯏꯇꯥꯔꯦ ꯅꯈꯣꯏ ꯑꯩꯒꯤ ꯆꯦꯅꯦꯜꯁꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯣ ꯑꯩ ꯅꯣꯡꯃꯇ ꯑꯩ ꯐꯣꯂꯣꯋꯔ ꯍꯥꯏꯖꯔꯣꯏꯀꯣ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤꯡ ꯍꯥꯏꯖꯔꯣꯏ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯁꯨ ꯀꯣ ꯑꯩ ꯍꯥꯏꯖꯔꯤ ꯀꯔꯤꯒꯨꯝꯕ ꯁꯤ ꯊꯧꯗꯣꯛꯁꯦ ꯑꯗꯨꯝ ꯊꯣꯛꯄ ꯇꯥꯔꯒꯁꯨ ꯑꯗꯨꯃꯛ ꯈꯨꯗꯣꯡꯊꯤꯕꯁꯦ ꯅꯪꯒꯅꯦꯕ ꯑꯗꯨꯅ ꯅꯪꯗꯅꯕ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯕꯗꯣꯀꯣ ꯃꯩꯈꯦꯠ ꯑꯃ ꯄꯥꯏꯕꯤꯌꯨ ꯂꯥꯏꯇꯔ ꯑꯣꯏꯕ ꯌꯥꯏ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯈꯦꯠ ꯑꯃ ꯂꯣꯏꯅꯕꯤꯌꯨꯀꯣ ꯑꯗꯨꯒ ꯏꯁꯣꯔꯁꯦ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡꯗ ꯅꯤꯡꯖꯔꯒ ꯑꯗꯣꯝꯗꯅ ꯑꯦꯅꯤ ꯙꯔꯃ ꯂꯥꯏꯅꯤꯡ ꯆꯠꯆꯔꯒꯁꯨ ꯂꯣꯏ ꯏꯁꯣꯔꯗ ꯂꯩ ꯉꯥꯛꯇꯅꯤꯀꯣ ꯈꯦꯠꯅꯕ ꯙꯔꯃ ꯂꯥꯏꯅꯤꯡ ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ ꯑꯗꯨ ꯆꯦꯠꯅ ꯊꯥꯖꯔꯒ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯨꯃꯤꯗꯥꯡ ꯆꯠꯊꯣꯛ ꯃꯇꯝꯗ ꯆꯠꯄꯤꯌꯨꯅ ꯍꯥꯏꯖꯔꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯃꯥꯁꯦ ꯌꯨꯝꯗ ꯄꯨꯔꯦ ꯌꯨꯝꯗ ꯏꯔꯨꯖꯊꯣꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗꯣ ꯃꯥꯁꯦ ꯀꯨꯏꯅ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯅꯥꯈꯤ ꯃꯥꯁꯦ ꯑꯗꯒꯤ ꯑꯃꯥꯏꯕꯒ ꯀꯧꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏ ꯌꯦꯡꯍꯜꯂ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛ ꯅꯥꯆꯤꯟꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯇꯨꯁꯜꯂꯤꯕ ꯖꯒꯥꯗꯣ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯧꯔꯝꯗꯣ ꯄꯥꯡꯊꯣꯛꯇꯅ ꯇꯧꯔꯒ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯈꯤ ꯃꯥꯁꯦ ꯁꯤꯅꯤ ꯋꯥꯔꯤꯁꯤꯀꯣ ꯑꯗꯨꯅ ꯅꯄꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯂꯥꯏꯗꯤ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯈꯪꯅꯩ ꯁꯣꯔꯦꯟ ꯍꯥꯏꯅꯕꯗꯨꯅꯤꯀꯣ ꯃꯁꯤ ꯅꯞꯄꯁꯦ ꯑꯩꯈꯣꯏ ꯅꯞꯄꯁꯦ ꯌꯥꯝ ꯕꯦꯔꯥ ꯀꯥꯏꯌꯦꯕꯀꯣ ꯃꯁꯤ ꯈꯪꯖꯤꯟꯕꯤꯌꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯗꯣꯝꯒꯤ ꯐ꯭ꯔꯦꯟꯗꯁꯨ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯨ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯋꯥꯔꯤ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯑꯩ ꯋꯥꯆꯦꯞ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦꯀꯣ ꯃꯁꯤꯗ ꯇꯦꯛꯁ ꯇꯧꯁꯟꯕꯤꯔꯣ ꯑꯩ ꯑꯗꯨꯝ ꯂꯤꯖꯔꯛꯀꯦꯀꯣ